Nongju tha matamda nuksita ising manilgi chang wangna yaubana maram oiraga samkhonggi mathak thangba sarukta pongkhatpagi thawongna samma pangal sontha hali amadi chot chot lauhanduna samkhongda infection thokpagi chang wang hali haina akhang ahaisingna phongdorakli akhang ahaisingna phongdorakpagi matung ina nungsita ising manilgi chang yamna yaurabadi samkhongda infection thoknaba machak ama ohenduna lupau leihanba amadi samkhong sonthabagi thawong asi tawrai aduga acidic oiba nonggi ising amadi hot water sizinabana samda masagi thokchaba thau pumnamak lauthokki nungsita ising manilgi chang wangna yaurakpa matamda sam asi sponge amagumna ising manil chupsinduna hair shaft adu pomthorai thawong asi toisilak-labadi sam adu khrang lauraktuna tekpagi chang wang khalai masida sunatana maisha amadi samkhong adu chosilakpana maram oiraga fungi amadi bacteria laibagi nungaiba mafam ama oheli masi kushalaklabadi lupau lehenba hakachaba amadi inflammation thokduna hair follicle adu funjin khibadagi samken ba haurai nakal amromda nonggi isingda phattaba kaya chupsinduna yauba amadi acid ki saruk khara adumak yaubana nonggi ising sizinabana scalp ta laifam thokpa pH level adu kaitharakpadagi hair follicle sontha handuna samken halli ꯑꯩꯈꯣꯏꯅ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡꯗ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯞꯂꯤꯕ ꯀꯦꯜꯁꯤꯌꯝ ꯑꯃꯗꯤ ꯃꯦꯒꯅꯤꯁꯤꯌꯝ ꯑꯁꯤ ꯁ꯭ꯀꯥꯜꯞꯇ ꯅꯞꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯅ ꯍꯦꯌꯔ ꯐꯣꯂꯤꯀꯜ ꯑꯗꯨ ꯐꯨꯟꯖꯤꯟꯈꯤꯗꯨꯅ ꯁꯝꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄ ꯃꯇꯝꯗ ꯆꯥꯕ ꯇꯨꯝꯕ ꯑꯃꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯆꯨꯞꯁꯤꯟꯕ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯁꯤꯅꯁꯨ ꯁꯝꯈꯣꯡ ꯌꯥꯝꯅ ꯁꯣꯟꯊꯍꯟꯗꯨꯅ ꯁꯝ ꯀꯦꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯈꯥ ꯇꯥꯔꯤ